Kurumzari pumnamak khoi imai ben sing nahan CM gi da thomjan bigiba youth of Manipur gi thomjan bigiba duga Manipur gi damakta khoi mamang thana chinbiriba drama hesor abung khoi RK kaiku SMC isan thoi moi khara leise ai acknowledge tu tawjage maruina more gi special commando gi SP khoi kaka Krishna Tombi more da lebiriba hujik mayokna riba acknowledge tawjage I think I thought to video say kappa gi law gi am natte ko mayam respected imai ben sing I thought to video say Manipur gi last option last of I bu takpi riba senior mayam ga tana jar ga last in public I share to bane open da koina CM honorable CM Biren da mapi ni mapa ni na thumjale do ma kem tawngam dre ma hoti hona jar mi hoi yam ti na hona jar me do ma upai leitrabani na hojik se cookie gi target oriba main target oriba mi ama khak lei ai gi Meitei gi di last option noi gadaba adoina ai ma se kamai to ge ha matam da huje machin ju ma khut chu punjal laga leng bangam dana leiri ba mi je cookie na target ti oiba ai gi last option noi gador mi je public ma am sanga ga ma gi ma khut punjan bi je lokthok pi daga ne mamang da lephalak ma gi sakti yung tang hapsi mayam aduga yeng je last 3 months to ju trial or ga ju mi je te kana su nate ai gi last option Meitei gi ining thau ming wen hangat charabada babung ining thau babung lesem basana jawba cookie gi target ni ko face mari da dum lotion bagi target ne ba sum aina khanjabada akhang haising nei na jabada do babung ipabung ining thau sana ining thau lesem basana jawba je ma sina khoi gi last option oi doini aduna hojik kanu babung biren sakti leitre dana yare pare khoi ining thau do mai on jalaje imai ben sing nachana haijari je yam luba haidi khangaju cookie na khangaju ka sukai daba cookie na khanga gadi ngak tuine ba moi gi wakhalon je khangam ba je ado option ne ba se aina haijari je ana cookie na hamba horoko matam da target se government na singnar ga target ti Manipur gi Kangla ga Konunga sanama hi kyong jine moina capture to pa bi je ining thau gi photo mai tha gi bado salai tare gi photo mai tha gi bado aduna kanano target je ining thau gi signature je lorpa yai capture tawraga masi mamun na khanda biyo cookie sing khanga ju kaisu kai de ko noi khanga gadi noi ngaksaro plan je adugo noi option ju leita bani na kaisu kai de second option leite ba noi gi ahamba face da tadawre hai matam da irang dum khangau dana ko chance lo hogre national international media ma'am numin mangani tarung ni mamang dagi kauraga irang do hogi ni adugi ani suba face tom kai dawre ning thau khong sa yoksale ahum su face ta kai dawram ni Aadhaar card fake Aadhaar card pai daga Swai loi leiramani adum mafam lekai khangau irang hubo hora ni basi lora gong months khar gi matungda mari suba face ta kai dawre sana konung Kangla leiriba akhoi gi Imphal manungda Govinda bu oiro even Muslim gi bu oiro leiriba singje target tawdune ha capture tawdune haiba Meitei khata gi wana te haiba aina haijari je ningol macha kaka hoi mama hoi ningol macha gi leader sing Meitei pangal gi leader sing ju khanbiyo native people sing kabui tangkhul liangmai adumai leiba aina panbang phangjadraba singju khanbiyo ba cookie moi masen bu khatong nari ne haba ado moi Meitei lora ga pulap ne tarok toje kem thaja ba thambiyo no cookie da native people sing ni aina ining thau haijari siju cultural basis da hairaga su culture ji kana yawi indigenous people sing meira hochong ba da yawgi ba people sing ningol macha sing ni haba external aggression ta dana ba India na lot le kai bagera manung da du le gani adum lo le kai dino adu lo le khangna re upai leite thabak kem tawro roi khangna re aduna hauji akhoi gi last option je ining thau kan ba ining thau bu mamang da ju lephan ba akhoi na question laga ining thau kali ji kari gi no ining thau masa ha ba je kanglei pang masa ni puthang maina wai tang na sam matam dagi ipai ipu singna territorial integrity nga amba loi lam kya sandong bai gi ipai ipu singduna phamam ba chokri do adu chokri do Hojibuk the duk tang mai tharaga latli je masa ne haiba ma ne haiba matam amagi ground lok tharaga gol sana biscuit on thoga thamgi budo koi namu kolu da jap khairaga ground na sem je haiba mayam aduna 25 January gi akoi gi numit sida akoi na ngamjaraga di ining thogi sumang da changjal le dana mayum da changjal le dana agitate to na taba kappaga no ining thau adu amta leng thok piro o akoi leiri ining thau gi damakta akhoi leiri kappaga no yai phare na da law ngambre yengji imai ben sing nahan gi youth of Manipur gi thomjan bigiba aina respect tawjariba youth of Manipur gi
aigi brother sister mayam imai benjing biren gida haidi sorry honorable CM gi respected honorable CM gida law gi basingdo ining thau gida law se haba hauji kapagi matam natre kapaga video thagalaga kanare kok ki lan haba tawdoi se kok se fazana chungjan se aina ngang basida aran ba yarom magasu ai bungak biyo angang ni adu akhang hi leba ki akhang ni leiba aikoi gi makutta ain kya pairam ba kolom kya thudi khraba aikoi gi idau za no mai tem pahari veteran singer gi mamau nupi mamau ibema khoi mama notini sorry just all Manipur bar association amba gi leiba kai dawge age PIL chatpa yabra ko public interest litigation daga special provision tan ba yabra paisa pu thokpa ngam gadauba mamang than chen bangam gadauba disipria kanguzam dama hes semsi chanthoi babung kaiku ai acknowledge tawjari maroina aina ngang basida more da leiba huji huji mayong nariba sing kano kaka hoi baba hoi ibung sing response tawbiro video je munna di tabiyo ho budai loibu marai hana yetna gumje di mere su yam bai tawbu this is the last option khoi gi option ai Meitei khatagi natte ko ngangjari je ining thau chatpa ma ining thau thokpa matam da ne ining si jinglon ma panji da nga iba mera hosong bade ining thau gi maru la iba jingdagi ining thau gi makha da leiba natte ko mayam khara yauri confused pa ining thau gi makha da amta leite ko khulak pa sing ining thau masana da maru loi haibani ko simanga si de clarification ai thamjage ining thau lengo naraga leibak sigi nusiba sagat liba pis sagat liba mera hosong bada yaur khulak pa mayam dusu inner adobane inaba means loi thola adobane ba he is the option loire taidi aina ngang de cookie na tar joi tar do joi ai tar moi option leite moi gi plan do aina khangne na khai ji moi option leite sak sa ma tani ai khoi je nationalism gi chicken neck corridor gi north east frontier gi maramda internal security gi maramda naina raba youth nga tani loin khanga ba nga tani duna loningai leite sida maroi na india na tumin leiri gi sidi factor ani moi manung namno kai dorom be moi bot yam ta na ba kai no ai khangdre ai ko aduma di khangde ai tawe ha na te ko phab la ka ni ko koi la ju khangde adu tho bane aduna adu ai landi ai khungangde na india na tawri sidi kai no ha matam da external aggression ta ga china ki bai ne ba north east adum bera la idana koi chicken neck corridor de red corridor gi maram da nationalism gi maram da adum naina gra ba ta ni guerrillas loina khanga ma ta ni china maram china ki bai ne lore china ki bagi external aggression ta handri ne ba adna adu khangera khangoira laur bada ju kem kana roi adna aina haiji se kappa ju kana roi kappa ga sida video thagalaga hoi thawai numai da bai ne kappa di aiju saru ya jari awana sing tawdabu kappa gi matam hen gra ba kap to shor kok thada bana pho kak leibido adu sangala laur ju kana de ai ka sangala laur ga pot se magu leibjun aten no ga tawbam change satrang ni sanai je palace and trick monopoly koi fundamental rights so banga tin ining thau na sakin ining thau gi di masagi right so ineba ipai pu na phamam ba chakri sing do mana duk thamai thar la chari ba seng na nusi jari ba ma photo mai tha ba do adu ma gi protection darkar lei jet plus security bu ni ba public na yari surate dum chongtho ga kai an nang na khutta nang executive legislative power di pi da nang kai gi exercise toy no haire khalaje public no support tawra lori ning thogi adu court ne do democracy chat pale bang ni secular ni socialist ni akoi hak to pira roi na pi dram ni mulla lo ta aduna aina ngang bisida yaning da ba yawn ba yai adu ilai cha kudi ma imai ben sing na ngakpiyu adu suggestion tawra jo SMS to ina tawbiro ko comment da nge do natte za da ba comment pira jo ai di halloi hanbagi da kar su leite action ne ina pamjai je yaragadi PIL file tawba yaragadi ambagi acknowledge tawjage koigi senior ki laiba myam respected mama na uturi sori na chagi video je ubiragadi step lokhat piro babung kaiku inau disipria degi dadama hes aigi kendragi aibu financial support moral support myam pibiba dadama hes amadi magi loina bi aina jo hana dai nusi jarakpa koigi samthong kendragi sune do public ta thamjarang ge aigi video je do kapadi kana dreko aigi icha siba aigi ibung siba aigi ipa siba ima siba masing hen male shop taw na ba tawraji aduga 25 laiba date 25 sida ining thogi shumang da nan mera hosong bada jingkat ki ba malem pafal yung ni ba jaga da ining thoje lefal laga ne ekoi me ampun nam tan ining taw ni yai pare adu ni law bo pam jari je dolabi na cha na chan
ai hangna thank you so much nopongan bi no bigano nopongan bi habe account je thagal le nopongan bi no bigano just public amoina public ki voice amoina akhang ahi myam na ubiyo do yaning da balera ka su I mari masene indigenous people kabui tangkhul ka comment pirakani ko ai loi welcome tawjeri do phajab wahai na dipina je phajada wahai piraga so aina reply han gadab di leite to batabu nusina je sidagi dum piece semba aduna last ta aina haijaningi je adum court move tawbada ko state government na cabinet ram famdo ga concurrent list gi dum lokhlaga BDF tawna dum aram by ningol aduga village defense volunteers sing sisu adum official oina recognize tawba yarba pot am khakne